ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯇꯥꯔꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯦꯛꯇ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯇꯨꯝꯅꯗꯕ ꯃꯤ ꯂꯩꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯪꯒꯣꯜ ꯑꯇꯩ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯍꯦꯛꯇ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯤ ꯂꯣꯏ ꯆꯥꯛ ꯆꯥꯅꯔꯝꯃꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯣ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯦ 10:30 ꯇꯥꯔꯦ ꯇꯨꯝꯅꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯪꯉꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏ ꯇꯨꯝꯅꯔꯕ꯭ꯔꯣ ꯇꯨꯝꯗꯕ ꯃꯤ ꯁꯣꯏꯗꯅ ꯂꯩꯔꯝꯅꯤ ꯇꯨꯝꯅꯗꯕ ꯃꯤ ꯂꯩꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯅꯥꯔ ꯄ꯭ꯂꯤꯖ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ
ꯃꯌꯥꯝ ꯂꯣꯏꯅ ꯇꯨꯝꯅꯔꯕ꯭ꯔꯣ? ꯑꯃꯤꯠ, ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ? ꯑꯃꯤꯠ ꯉꯥꯎ ꯊꯣꯡꯉꯤ꯫ ꯑꯃꯤꯠ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯂꯥꯏꯛ ꯇꯧꯔꯣ꯫ ꯁꯨꯔꯆꯟꯗ꯭ꯔ ꯊꯧꯗꯥꯝ, ꯋꯥꯎ ꯍꯥꯏ ꯕ꯭ꯔꯗꯔ, ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ, ꯋꯥꯎ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯑꯦꯜ.ꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯨꯆꯟꯗ꯭ꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯣ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯒꯦ ꯉꯁꯤꯕꯨ? ꯑꯃꯤꯠ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ? ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ, ꯑꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯣꯖꯥ? ꯃꯥꯂꯦꯝ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯑꯃꯤꯠ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯃꯥꯂꯦꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯃꯥꯂꯦꯝ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯒꯦ? ꯊꯦꯡꯉꯦꯗ ꯍꯧꯖꯤꯛ ꯄꯨꯡ 10:30 ꯍꯦꯜꯂꯦ꯫ ꯑꯗꯣ ꯁꯨꯝ ꯅꯦꯠ ꯌꯥꯕ꯭ꯔꯥꯅ ꯇ꯭ꯔꯥꯏ ꯇꯧꯊꯣꯛꯄꯗ ꯁꯨꯝ ꯑꯦꯜ.ꯕꯤ ꯆꯥꯊꯣꯛꯈ꯭ꯔꯦꯀꯣ꯫ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯣꯖꯥ? ꯃꯥꯂꯦꯝ ꯉꯥꯁꯤꯡ ꯊꯣꯡꯉꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯅꯥꯎ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯃꯥꯏ ꯏꯌꯔꯁ ꯏꯁ 59, ꯑꯣ ꯁꯣꯔꯤ, ꯍꯣꯏ ꯀꯥꯏꯗꯦ ꯏꯌꯥꯝꯕꯅꯤ꯫ ꯑꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯦꯜ.ꯕꯤꯗ ꯃꯤꯗꯤꯌꯥꯗ ꯎꯅꯕꯅꯤꯅ ꯁꯨꯝ ꯈꯪꯅꯗꯕꯅꯤꯅ ꯁꯨꯝ ꯃꯤꯡ ꯐꯥꯅ ꯀꯧꯖꯔꯨꯔꯦ, ꯋꯥꯔꯧꯖꯗꯦ꯫ ꯑꯗꯨꯅ ꯏꯌꯥꯝꯕ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯏꯌꯥꯝꯕ ꯁꯨꯔꯦꯟꯗ꯭ꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ꯫ ꯁꯤꯗꯤ ꯑꯦꯜ.ꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤꯅ ꯀꯅꯥꯅ ꯍꯟꯕꯅꯣ ꯀꯅꯥꯅ ꯃꯈꯥꯅꯣ ꯈꯪꯗꯕ ꯀꯧꯕꯅꯤꯅ ꯁꯨꯝ ꯃꯤꯡ ꯐꯥꯅ ꯀꯧꯔꯦ꯫ ꯑꯦꯜ.ꯕꯤꯗꯗꯤ ꯁꯨꯝ ꯃꯤꯡ ꯍꯥꯏꯅ ꯁꯨꯝ ꯀꯧꯅꯩ꯫ ꯑꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯏꯌꯥꯝꯕ ꯁꯨꯔꯆꯟꯗ꯭ꯔ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯕꯤꯕꯒꯦ? ꯀꯩꯅꯣ ꯑꯣꯖꯥ ꯕꯥꯟꯁꯀꯥꯟꯗꯤꯒꯤ ꯀꯩꯕ ꯃꯤꯔꯥꯒ ꯑꯣꯏꯅ ꯍꯧꯔꯦ꯫ ꯑꯣ ꯑꯣꯀꯦ꯫ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝ ꯃꯔꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯑꯦꯜ.ꯕꯤꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯁꯨꯔꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯌꯥꯔꯒꯗꯤ ꯍꯥꯏꯕꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯁꯨꯔꯆꯟꯗ꯭ꯔ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯈꯪꯗꯦ, ꯂꯣꯡ ꯚꯤꯗꯤꯑꯣ ꯈꯪꯗꯦ, ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣꯖꯥꯅ ꯅꯣꯛꯇꯕ ꯎꯗꯕ ꯀꯨꯏꯔꯦ, ꯑꯃꯨꯛꯇ ꯅꯣꯛꯄꯤꯔꯣ ꯑꯣꯖꯥ꯫
ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝ ꯑꯣꯖꯥꯒꯤ ꯁꯛꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯩꯕ ꯅꯍꯥ ꯃꯥꯜꯂꯛꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯏꯌꯥꯝꯕ ꯁꯨꯆꯟꯗꯅ ꯏꯅꯥꯎꯗꯤ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯕ꯭ꯂꯣꯛ ꯏꯌꯥꯝꯕꯅ ꯌꯦꯡꯉꯤ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯨꯡꯁꯪꯉꯥꯏ ꯍꯥꯏꯕ ꯍꯣꯏ ꯏꯌꯥꯝꯕ ꯏꯁꯥꯅ ꯄꯥꯝꯖꯔꯨꯕ ꯅꯠ ꯁꯪꯀ꯭ꯔꯤꯇꯣꯟ ꯑꯃꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯑꯃꯁꯨ ꯁꯅꯥꯇꯟꯒꯤꯗꯤ ꯍꯥꯏꯗꯤ ꯇꯧꯗ꯭ꯔ ꯌꯥꯗ꯭ꯔꯕ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯅꯤ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯅꯠ ꯁꯪꯀꯤꯔꯇꯟ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯗ ꯅꯠꯇꯦ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯑꯣꯏꯔꯕꯁꯨ ꯄꯣꯛꯄꯒ ꯁꯤꯕꯒꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯅꯤ ꯂꯩꯔꯤ ꯃꯈꯩꯗꯤ ꯆꯪꯒꯗꯧꯔꯝꯃꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯩꯇꯩ ꯏꯆꯥ ꯀꯌꯥ ꯏꯔꯩꯆꯥ ꯀꯌꯥꯅ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤꯕꯨ ꯊꯧꯑꯣꯏꯗꯔꯛꯇꯕ ꯊꯧꯁꯥꯔꯛꯇꯕ ꯑꯃ ꯎꯔꯛꯏ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤ ꯃꯩꯇꯩꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯔꯥꯁ ꯂꯤꯂꯥ ꯖꯒꯣꯏ ꯃꯁꯤ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯉꯤꯕꯅꯤ ꯃꯩꯇꯩ ꯍꯥꯏꯕ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯀꯣ ꯃꯩꯇꯩꯒꯤ ꯏꯅꯥꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯁꯣꯟꯕꯅꯤ ꯍꯨꯔꯥꯟꯕ ꯌꯥꯗꯦ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤ ꯑꯗꯨꯅꯤ ꯑꯃꯤꯠ ꯑꯩꯈꯣꯏꯗꯤ ꯏꯌꯥꯝꯕ ꯀꯣ ꯏꯌꯥꯝꯕ ꯁꯨꯆꯟꯗꯗ ꯑꯩꯈꯣꯏꯗꯤ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯐꯥꯎꯅ ꯆꯠꯆꯕ ꯑꯣꯖꯥꯃꯛꯇꯤ ꯅꯠꯆꯗꯦ ꯁꯨꯝ ꯏꯅꯥꯠ ꯑꯁꯤꯕꯨ ꯌꯣꯛꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒꯤ ꯃꯈꯥꯗ ꯁꯨꯝ ꯊꯧꯒꯜ ꯆꯠꯆꯕꯅꯤ ꯃꯗꯨꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯈꯥꯗ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯁꯨꯔꯣꯟꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯅꯠ ꯁꯪꯀꯤꯔꯇꯟꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯕ ꯑꯃ ꯎꯔꯛꯄꯗꯒꯤ ꯇꯨꯡ ꯆꯠꯇ ꯍꯧꯔꯛꯏꯕꯁꯤꯡꯁꯤꯅ ꯈꯪꯍꯧꯅꯕꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯅ ꯈꯖꯤꯛ ꯈꯖꯤꯛ ꯈꯪꯖꯕ ꯍꯩꯖꯕ ꯇꯝꯖꯔꯛꯄꯗꯨ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯌꯥꯝꯕꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅ ꯑꯁꯦꯡꯕꯅꯤ ꯏꯅꯥꯎ ꯙꯔꯃꯒꯤ ꯃꯤꯄꯨꯟ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯟꯕ ꯉꯝꯖꯔꯤꯕꯅꯤ ꯍꯥꯏꯖꯒꯦ ꯑꯆꯨꯝꯕꯅꯤ ꯏꯌꯥꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯄꯨꯟꯕ ꯉꯝꯃꯤꯕꯅꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯤꯖꯥ ꯇꯤꯟꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤꯕꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯏꯅꯥꯠ ꯃꯩꯇꯩꯒꯤ ꯐꯖꯔꯕ ꯁꯛ ꯀꯨꯆꯨ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯐꯖꯔꯕ ꯐꯤꯉꯧ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯆꯟꯗꯟ ꯇꯋꯥ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯐꯖꯕ ꯏꯟꯅꯐꯤ ꯑꯉꯧꯕ ꯈꯣꯡꯎꯞ ꯏꯜꯂꯒꯦ ꯍꯥꯏꯔꯒ ꯁꯃꯥꯖꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯄꯗ ꯃꯤꯖꯥꯇꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯆꯠꯅꯩ ꯑꯁꯤꯒꯨꯝꯕ ꯐꯖꯔꯕ
ꯃꯩꯇꯩꯒꯤ ꯀꯜꯆꯔ, ꯑꯩꯈꯣꯏꯒꯤ ꯙꯔꯃ, ꯖꯥꯇꯤꯅ ꯑꯩꯈꯣꯏꯁꯦ ꯇꯦꯅꯣꯟ ꯇꯋꯥ ꯊꯤꯟꯕ, ꯐꯤꯖꯦ ꯂꯩꯇꯦꯡꯕꯁꯤꯅ ꯁꯥ ꯉꯥ ꯆꯥꯗꯕ, ꯑꯁꯦꯡꯕ ꯃꯈꯣꯏꯁꯦ ꯍꯤꯟꯗꯨꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃ ꯑꯁꯤ ꯃꯦꯗꯤꯌꯥꯗ ꯊꯥꯡꯒꯠꯂꯛꯄꯁꯤꯅ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯏꯀꯥꯏ ꯊꯣꯛꯅ ꯍꯥꯏꯖꯔꯕꯗ ꯀꯁꯥꯔ ꯂꯝꯗꯝꯗꯗꯤ ꯍꯧꯖꯤꯛꯀꯤꯁꯨ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ꯫ ꯑꯇꯣꯞꯄ ꯃꯤꯔꯝꯒꯤ ꯃꯩꯇꯩ ꯏꯆꯥ ꯀꯌꯥꯅ ꯌꯥꯝꯅ ꯃꯑꯣꯡ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄ ꯀꯣ, ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯛꯁꯦꯁ ꯑꯣꯏꯅꯕ, ꯚ꯭ꯌꯨꯁ ꯍꯦꯟꯅꯕꯅꯦ ꯍꯥꯏꯗꯅ ꯃꯑꯣꯡ ꯚꯤꯗꯤꯑꯣ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯀꯥꯏꯖꯩ꯫ ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯆꯥꯎꯈꯠꯇꯕ, ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯕ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯆꯥꯕ ꯊꯛꯄ ꯑꯣꯏꯔꯒꯁꯨ ꯃꯦꯗꯤꯌꯥꯗꯗꯤ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯂꯦꯝꯅ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ, ꯊꯕꯛ ꯃꯐꯝꯗꯩ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯣ ꯃꯥꯂꯦꯝ ꯖꯥꯅꯤ ꯊꯦꯡꯀ꯭ꯌꯨ, ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝ, ꯋꯥꯔꯝꯅꯤ ꯊꯕꯛꯇꯒꯤ ꯍꯜꯂꯛꯄꯅꯤꯅ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯍꯜꯂꯒꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯤꯀꯣꯛꯅ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯇꯥꯗ ꯁꯨꯆꯟ ꯂꯩꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩ ꯃꯇꯝ ꯐꯪꯗꯕꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯖꯗ꯭ꯔꯦ꯫ ꯌꯥꯔꯤꯃꯈꯩꯗꯤ ꯒꯧꯔ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯁꯅꯥꯇꯟ, ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯏꯔꯩꯆꯥ ꯀꯌꯥꯒꯨꯝꯅ ꯑꯩꯈꯣꯏꯁꯤꯕꯨ ꯃꯩꯇꯩꯒ ꯍꯥꯏꯗꯤ ꯍꯤꯟꯗꯨꯅꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯙꯔꯃ ꯆꯠꯂꯦꯅ ꯍꯥꯏ꯫ ꯑꯗꯨꯒ ꯍꯤꯟꯗꯨ ꯁꯨꯝ ꯄꯟꯖꯒꯦ, ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯦ ꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯤꯌꯣꯝ ꯅꯤꯇꯤ, ꯁ꯭ꯔꯥꯗ ꯀꯔꯃꯗ ꯀꯔꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯧꯒꯅꯤ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯅ ꯀꯔꯤ ꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯁꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯖꯩ꯫ ꯃꯁꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯌꯥꯔ ꯇꯧꯒꯦꯅ ꯈꯟꯖꯩ, ꯑꯗꯨ ꯃꯇꯝꯅ ꯐꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯟꯗꯨ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛ ꯍꯤꯟꯗꯨ ꯑꯣꯏꯔꯒꯁꯨ ꯂꯣꯏꯅ ꯈꯦꯠꯅꯕ ꯂꯩ꯫ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯁꯥꯁꯇ꯭ꯔ ꯂꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩ, ꯕꯦꯗ꯫ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯁꯤ ꯈꯤꯇꯪ ꯈꯪꯅꯕꯁꯦ, ꯐꯥꯎꯅꯕꯁꯨ ꯋꯥꯠꯄ꯫ ꯑꯣꯖꯥꯕꯨꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ, ꯅꯥꯗ ꯌꯦꯛꯇꯕ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯃꯄꯨꯅ꯫ ꯊꯦꯡꯀ꯭ꯌꯨ, ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯌꯥꯏꯐ ꯄꯤꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯎꯕꯨꯁꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯄꯨꯗ ꯊꯧꯅꯤꯖꯔꯤ꯫ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯗꯤꯁꯄ꯭ꯂꯦꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯤꯅ ꯏꯕ ꯀꯩꯅꯣꯁꯦ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ꯫ ꯏꯅꯥꯎꯒꯤ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪꯒꯤ ꯆꯦꯡ ꯈꯥꯏꯕ ꯆꯠꯄꯗꯣ ꯑꯍꯜꯁꯤꯡ ꯄꯨꯔꯒ ꯈꯥꯏꯕꯒꯤ ꯎꯠꯂꯛꯄ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯇꯥꯗꯕꯨ ꯖꯩ ꯀ꯭ꯔꯤꯁꯅ꯫ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩ ꯀꯨꯏꯔꯦ ꯌꯥꯎꯁꯪꯒꯤ ꯀꯁꯥꯔ ꯂꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯪꯖꯔꯛꯄꯗ ꯈꯨꯠꯇ ꯄꯥꯏꯇꯨ ꯑꯃꯃꯝ ꯄꯥꯏꯔꯒ ꯌꯨꯀꯣꯛꯀꯤ ꯒꯧꯔꯥꯡꯒ ꯃꯍꯥꯄ꯭ꯔꯚꯨ ꯖꯟꯃꯒꯤ ꯍꯔꯤꯕꯣꯂꯥ ꯀꯥꯏꯅ ꯂꯥꯎꯔꯒ ꯆꯦꯡ ꯍꯥꯞꯄꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦꯡ ꯌꯥꯝ ꯐꯪꯉꯤ ꯃꯇꯝꯗꯨꯗ ꯆꯦꯡ ꯀꯤꯂꯣ 30 ꯐꯪꯕ, 40 ꯐꯪꯕ, 10 ꯐꯪꯕꯒ ꯌꯥꯎꯔꯦ꯫ ꯍꯧꯖꯤꯛꯅꯕꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟꯅ ꯈꯨꯠꯇ ꯕꯦꯛ ꯄꯥꯏꯔꯒ ꯆꯦꯡ ꯅꯤꯔꯝꯕꯁꯤ ꯇꯉꯥꯏꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯁꯨꯝ ꯂꯧꯅꯕ꯫ ꯑꯗꯨꯒ ꯑꯍꯟꯁꯤꯡꯁꯨ ꯌꯥꯝ ꯑꯍꯟ ꯑꯃꯇꯅꯤꯀꯣ ꯑꯩꯅ ꯆꯠꯂꯤꯕꯗꯣ, ꯆꯍꯤ
80 ꯑꯞ ꯃꯇꯅꯤ ꯑꯗꯨꯒ 80 ꯐꯥꯗꯕꯁꯨ ꯌꯥꯎꯔꯦ ꯃꯣꯏꯁꯤꯡꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯅꯥꯎ ꯂꯥꯏꯛ ꯇꯧꯖꯈ꯭ꯔꯕꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯇꯥꯗ ꯑꯗꯣ ꯃꯣꯏꯅ ꯅꯪꯁꯨ ꯌꯥꯎꯁꯤ ꯍꯥꯏꯅ ꯑꯩꯅ ꯏꯀꯥꯏꯗ ꯑꯍꯟꯃꯛꯇ ꯌꯥꯎꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯏꯁꯣꯔꯒꯤꯗꯃꯛꯇ ꯆꯠꯄꯅꯦꯅ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯁꯨ ꯄꯩꯁꯥ ꯅꯤꯅꯔꯝꯅꯤꯅ ꯄꯩꯁꯥ ꯈꯥꯏꯅꯔꯝꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪꯒꯤ ꯆꯠꯀꯗꯧꯕꯁꯦ ꯕꯤꯈꯥꯅꯤꯕꯁꯦ ꯑꯗꯣ ꯏꯁꯣꯔꯒꯤꯅꯤ ꯍꯥꯞꯄꯅ ꯈꯔ ꯍꯥꯞꯆꯔꯦ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯁꯨ ꯅꯨꯡꯉꯥꯏꯗꯅ ꯑꯩꯅ ꯚꯦꯛ ꯄꯥꯏꯅ ꯁꯨꯝ ꯆꯠꯄ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯏꯗꯁꯨ ꯀꯠꯂꯦ ꯑꯗꯩꯗꯤ ꯕꯟꯗꯥꯁꯨ ꯐꯖꯅ ꯆꯥꯔꯦ ꯃꯈꯥ ꯄꯩꯁꯥ ꯂꯩꯍꯧꯔꯤ ꯑꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯒꯥꯎ ꯄꯟꯆꯥꯌꯠ ꯒꯧꯕ꯭ꯔꯥ ꯏꯂꯦꯛꯁꯟ ꯍꯌꯦꯡ ꯃꯦꯒꯤ ꯇꯥꯡ 2ꯗ ꯍꯧꯔꯅꯤ ꯃꯁꯤ ꯂꯣꯏꯔꯒ ꯑꯅꯤꯁꯨꯕ ꯕꯟꯗ꯭ꯔꯥꯃꯨꯛ ꯆꯥꯟꯅꯁꯦꯅ ꯅꯍꯥꯟꯗꯣ ꯍꯥꯏꯅꯔꯦ ꯇꯥꯗ ꯑꯗꯨꯁꯨ ꯑꯩ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦ ꯀꯩꯗꯧꯅꯤ ꯇꯥꯗ ꯃꯇꯝ ꯈꯔꯅꯤꯗꯤ ꯀꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃ ꯍꯤꯟꯗꯨ ꯙꯔꯃꯁꯤ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯍꯦꯛꯇ ꯃꯨꯠꯄ ꯍꯥꯏꯁꯤꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯗꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯗꯦꯁ ꯈꯨꯗꯤꯡꯗ ꯏꯁꯇꯦꯠ ꯈꯨꯗꯤꯡꯗ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯗ ꯂꯣꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯆꯠꯂꯛꯄ ꯙꯔꯃ ꯃꯅꯤꯄꯨꯔꯒꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯔꯥꯖꯀꯤ ꯁꯅꯥ ꯖꯥꯊꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯛꯄꯅꯤ ꯍꯤꯟꯗꯨ ꯙꯔꯃꯁꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯌꯣꯟ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯒꯧꯔ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯃꯣꯏꯅ ꯍꯤꯟꯗꯨ ꯍꯥꯏ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯑꯁꯤ ꯈꯔꯅꯗꯤ ꯁꯨꯝ ꯂꯩꯈꯤꯅꯤ ꯃꯥꯡꯕꯗꯤ ꯌꯥꯄꯣꯟꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯑꯃꯠꯇꯅꯤ ꯀꯣ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯇꯨꯡꯗꯁꯨ ꯑꯍꯜꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯗꯕꯒꯤ ꯈ꯭ꯋꯥꯏ ꯀ꯭ꯔꯤꯄꯥꯗꯒꯤ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯝ ꯁꯥꯡꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯊꯧꯒꯜ ꯐꯪꯕ ꯉꯝꯖꯒꯦ ꯑꯗꯣ ꯍꯦꯛꯇꯗꯤ ꯃꯨꯠꯄꯗꯤ ꯌꯥꯄꯣꯟꯇꯦ ꯒꯧꯔ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯆꯤꯜꯂꯨꯕ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯤ ꯏꯁꯣꯔꯗꯤ ꯑꯃꯅ ꯑꯃꯕꯨ ꯍꯨꯜꯂꯝꯕ ꯌꯥꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯨꯆꯤꯟꯗ꯭ꯔꯅ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯇꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯁꯤꯃꯛꯅ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯍꯥꯞꯅꯤꯡꯗꯦ ꯑꯩꯈꯣꯏꯒꯤ ꯒꯧꯔꯒꯤ ꯑꯣꯏꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯏꯁꯣꯔꯒꯤ ꯅꯥꯝ ꯃꯁꯤꯒꯨꯝꯕꯁꯦ ꯈꯔ ꯑꯐꯕ ꯂꯧꯁꯟꯕ ꯌꯥꯕ ꯃꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯨ ꯅꯥ ꯌꯦꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅꯒ ꯐꯔꯛꯄ ꯃꯇꯝꯗ ꯀꯁꯥꯔ ꯂꯝꯗ ꯂꯦꯡꯕꯤꯔꯛꯎ ꯅꯅꯥꯎ ꯁꯣꯏꯗꯅ ꯉꯥꯏꯖꯔꯝꯒꯦ ꯅꯍꯥꯟꯅꯁꯨ ꯇ꯭ꯔꯦꯟ ꯂꯝꯕꯤꯁꯦ ꯐꯥꯎꯔꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯇ꯭ꯔꯦꯟꯁꯨ ꯐꯥꯎꯗ꯭ꯔꯦ ꯀꯁꯥꯔꯂꯣꯝꯗ ꯂꯥꯛꯑꯗꯤ ꯇꯥꯗ ꯍꯦꯛꯇ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯅꯅꯥꯎ ꯉꯥꯏꯖꯔꯝꯒꯦ
ꯍꯣꯏ ꯆꯪꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯗꯥꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯅꯅꯥꯎ ꯁꯣꯏꯗꯅ ꯉꯥꯏꯖꯔꯝꯒꯦ ꯅꯅꯥꯎꯗꯤ ꯃꯤꯒ ꯃꯥꯟꯅꯗꯦ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯍꯥꯏꯗꯤ ꯊꯃꯣꯏ ꯇꯤꯡꯕ ꯉꯥ ꯆꯥꯔꯒꯇ ꯍꯥꯎꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥ ꯑꯉꯥꯡꯕ ꯆꯈꯣꯝꯗ ꯊꯛꯑꯕꯁꯨ ꯊꯨꯝꯒ ꯆꯥꯛꯀ ꯇꯣꯏꯁꯨ ꯆꯈꯣꯝ ꯆꯥꯃꯤꯟꯅꯕ ꯅꯨꯡꯁꯤꯅꯕ ꯄ꯭ꯔꯦꯝꯁꯤꯅꯤꯀꯣ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯒꯤ ꯈꯪꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯈꯟꯗꯤ ꯈꯟꯕꯅꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪꯒ ꯆꯠꯀꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯍꯅꯨꯃꯥꯟ ꯌꯥꯝ ꯂꯩꯕ ꯃꯐꯝꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯃꯍꯥꯕꯂꯤ ꯀꯥꯏꯗꯣ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯉꯕꯅꯤꯅ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯔꯝꯅꯤ ꯄꯨꯡ 12 ꯇꯥꯔꯛꯀꯗꯧꯔꯦ ꯑꯩꯁꯨ ꯅꯦꯠꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯕꯗꯒꯤ ꯌꯥꯊꯣꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯏꯝꯐꯥꯜꯗ ꯂꯦꯡꯕꯤꯔꯛꯂꯗꯤ ꯅꯌꯥꯝꯕ ꯁꯣꯏꯗꯅ ꯊꯤꯕꯤꯔꯛꯎ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯗꯥꯗꯥ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯥꯎꯅꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯗꯥ ꯇꯥꯗꯁꯨ ꯀꯩꯒꯨꯝꯕ ꯀꯁꯥꯔꯝꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯁꯥꯔꯗ ꯂꯥꯛꯑꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯅꯥꯎ ꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯁꯥꯔꯒꯤ ꯃꯣꯡꯒꯣꯜ ꯏꯁꯩ ꯁꯛꯄ ꯍꯥꯏꯗꯤ ꯁꯨꯝ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯦ ꯑꯗꯨꯅ ꯇꯗ ꯂꯥꯛꯑꯒꯁꯨ ꯍꯦꯛꯇ ꯑꯩ ꯃꯤꯡ ꯍꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡ ꯀꯥꯎꯔꯦ ꯑꯩꯁꯨ ꯂꯣꯏꯅ ꯍꯥꯏꯗꯤ ꯏꯅꯁꯨ ꯊꯝꯍꯧꯗ꯭ꯔꯦ ꯏꯆꯟ ꯅꯨꯄꯤ ꯑꯃꯁꯨ ꯃꯤꯡꯗꯤ ꯀꯥꯎꯔꯦ ꯃꯥ ꯐꯤꯁꯥ ꯂꯣꯟꯁꯥ ꯌꯥꯝ ꯇꯧꯔꯦ ꯌꯥꯝꯅ ꯐꯩ ꯐꯤ ꯁꯥ ꯁꯥꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯦ ꯏꯔꯥꯡ ꯃꯇꯨꯡꯗꯩꯗꯤ ꯄꯥꯎꯁꯦ ꯈꯔ ꯈꯔ ꯐꯥꯎꯅꯕ ꯋꯥꯠꯂꯦ ꯉꯁꯤꯗꯤ ꯇꯥꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯀꯩꯅꯣ ꯃꯣꯏ ꯆꯦꯅꯦꯜꯗꯨꯕꯨ ꯇꯤꯚꯤ ꯀꯩꯅꯣꯝ ꯍꯥꯏ ꯃꯗꯨꯗ ꯄꯥꯎ ꯐꯪꯉꯦ ꯀꯣꯅꯨꯡꯁꯪꯗ ꯏꯁꯩ ꯁꯛꯄ ꯁꯪꯒꯤꯠꯇ ꯃꯇꯥꯡꯗ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯁꯛꯃꯤꯟꯅꯕꯒꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯁꯩ ꯑꯅꯤꯒ ꯄꯨꯡ ꯑꯃꯒ ꯁꯛꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯅꯀꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅꯤ ꯇꯥꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯅꯠ ꯁꯪꯀꯤ꯭ꯔꯤꯇꯟꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯋꯥꯔꯧꯕꯗꯤ ꯌꯥꯏ ꯃꯇꯝ ꯁꯥꯡꯉꯦ ꯑꯩ ꯃꯁꯤ ꯋꯥꯐꯝꯁꯦ ꯊꯝꯖꯕ ꯍꯥꯏꯕꯗꯤ ꯅꯠ ꯁꯪꯀꯤ꯭ꯔꯤꯇꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯣꯏ ꯀꯁꯥꯔꯗꯁꯨ ꯈꯨꯟꯗꯥꯔꯛꯄꯗꯒꯤꯗꯤ ꯅꯠ ꯁꯪꯀꯤ꯭ꯔꯤꯇꯟꯁꯦ ꯁꯨꯝ
ꯂꯩꯔꯝꯃꯦꯅ ꯍꯥꯏꯖꯩ꯫ ꯑꯗꯣ ꯅꯠ ꯁꯪꯒꯤꯇꯝꯒꯤ ꯒꯨꯔꯨ ꯑꯐꯥꯎ ꯑꯐꯥꯎꯕꯁꯨ ꯀꯁꯥꯔꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯗꯗꯤ ꯒꯨꯔꯨꯁꯤꯡꯒꯤ ꯃꯃꯤꯡ ꯄꯟꯅꯗꯦ꯫ ꯍꯧꯖꯤꯛ ꯃꯩꯇꯩꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯒꯨꯔꯨꯗꯦꯕ ꯑꯣꯖꯥ ꯒꯨꯂꯥꯞꯄꯤꯒꯤ ꯏꯁꯩꯃꯛꯇꯅꯤ꯫ ꯑꯣꯖꯥ ꯒꯨꯂꯥꯞꯄꯤꯒ ꯍꯥꯏꯁꯦ ꯀꯁꯥꯔꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯀꯁꯥꯔ ꯐꯨꯂꯇꯔ ꯀꯨꯟꯖꯦꯡ ꯂꯩꯀꯥꯏ ꯀꯥꯏꯅ ꯃꯗꯨꯗ ꯗꯨꯍꯥꯔ ꯑꯣꯖꯥ ꯑꯃ ꯂꯩꯔꯝꯃꯤ ꯀꯣꯟꯖꯦꯝꯕꯝ ꯙꯅ ꯁꯤꯡ ꯍꯥꯏꯅ ꯑꯐꯥꯎꯕ ꯑꯣꯖꯥꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯡꯉꯩ ꯑꯣꯖꯥꯁꯤꯡꯁꯤ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯁꯤ ꯌꯥꯝꯅ ꯈꯪꯉꯝꯗꯕ ꯑꯔꯊꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯉꯥꯏꯔꯦ ꯕꯦꯡꯒꯣꯂꯤ ꯐꯖꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯀꯣ ꯑꯗꯣ ꯑꯔꯊꯁꯤ ꯌꯥꯝ ꯈꯪꯕ ꯑꯗꯨꯒ ꯑꯣꯖꯥ ꯒꯨꯂꯥꯞꯄꯤꯃꯛ ꯑꯣꯖꯥ ꯀꯁꯥꯔꯒꯤ ꯑꯣꯖꯥ ꯀꯣꯟꯖꯦꯝꯕꯝꯒ ꯇꯥꯟꯅꯖꯔꯦ ꯍꯥꯏꯔꯒ ꯂꯧꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯑꯣꯖꯥ ꯒꯨꯂꯥꯞꯄꯤꯗꯨꯅ ꯏꯕꯅꯦꯕꯀꯣ꯫ ꯁꯤꯒꯨꯝꯕ ꯃꯇꯤꯛ ꯂꯩꯔꯕ ꯆꯪꯅ ꯆꯪꯕ ꯑꯣꯖꯥꯔꯦꯟ ꯀꯁꯥꯔꯗꯁꯨ ꯂꯩꯔꯝꯃꯦ꯫ ꯃꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯁꯨꯝ ꯀꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔ ꯂꯣꯝꯗꯒꯤ ꯍꯥꯏꯗꯤ ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯋꯥꯔꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯎꯖꯔꯨꯕ ꯃꯣꯕꯥꯏꯜꯗ ꯃꯅꯤꯄꯨꯔ ꯏꯁꯩ ꯁꯛꯄꯤꯁꯤꯡꯅꯒ ꯁꯣꯔꯥꯙ ꯀꯔꯃ ꯁꯛꯄ ꯕꯁꯔꯟꯇ ꯁꯛꯄꯒꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯀꯁꯥꯔꯗꯁꯨ ꯃꯁꯤꯒꯤ ꯃꯣꯏꯅ ꯇꯧꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯁꯨꯝ ꯇꯧꯔꯨꯕ ꯑꯃ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯁꯥꯔꯗꯗꯤ ꯅꯨꯄꯤꯅ ꯁꯣꯔꯥꯙ ꯀꯔꯃ ꯁꯛꯍꯟꯗꯦ ꯅꯤꯌꯣꯝꯗ ꯌꯥꯗꯦ ꯁꯪꯀ꯭ꯔꯤꯇꯟꯗ ꯅꯨꯄꯤ ꯍꯥꯏꯕꯁꯤꯇꯕꯨ ꯍꯣꯏ ꯕꯥꯁꯨꯀꯨꯝꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯁ ꯂꯤꯂꯥꯒꯨꯝꯕ ꯅꯨꯄꯤ ꯖꯒꯣꯏꯒꯨꯝꯕ ꯀꯣ ꯒꯣꯄꯨ ꯒꯣꯄꯤꯒꯨꯝꯕ ꯁꯨꯇ꯭ꯔ ꯐꯝꯕꯤ ꯑꯁꯤꯒꯨꯝꯕꯗꯤ ꯀꯥꯏꯗꯦ꯫ ꯁꯣꯔꯥꯙ ꯀꯔꯃ ꯍꯥꯏꯕꯁꯤ ꯅꯤꯄꯥ ꯄꯥꯂꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯇꯧꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤꯅꯁꯨ ꯊꯤꯡꯉꯤꯕ꯭ꯔꯥ ꯊꯤꯡꯉꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤꯒꯤ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯀꯩꯅꯣ ꯂꯩꯔꯤꯃꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯅ꯭ꯌꯨꯁꯇ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯣꯅꯨꯡ ꯁꯪꯅ ꯉꯁꯤ ꯕ꯭ꯔꯍꯃ ꯁꯣꯕꯥꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯁꯥꯔꯗꯁꯨ ꯁꯨꯝ ꯇꯧꯔꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯥꯏꯖꯩ ꯇꯧꯕꯤꯅꯨ ꯍꯥꯏꯅ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯃꯄꯨꯡ ꯐꯥꯗ ꯌꯥꯄꯣꯟꯇꯦꯕ꯫ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯆꯪꯉꯦꯕ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯤꯕꯁꯨ ꯑꯗꯨꯉꯥꯏꯔꯦ ꯍꯤꯟꯖꯥꯡꯒꯥꯏꯁꯦ ꯈꯨꯠꯅ ꯁꯦꯝꯕ ꯌꯥꯄꯣꯠ ꯊꯥꯡꯅ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯍꯩꯖꯥꯡꯅ ꯁꯦꯝꯒꯗꯕꯅꯤ ꯍꯩꯖꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯍꯤꯟꯖꯥꯡ ꯑꯗꯨꯝ ꯁꯦꯝꯈꯤꯅꯤ ꯑꯗꯣ ꯍꯤꯟꯖꯥꯡꯗꯣ ꯃꯆꯨ ꯇꯥꯔꯔꯣꯏꯕ ꯐꯔꯔꯣꯏꯕꯀꯣ꯫ ꯑꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯪꯁꯤ ꯂꯣꯏ ꯂꯩꯔꯤꯁꯦ ꯄꯣꯠꯆꯪꯁꯤ ꯋꯥꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫ ꯁꯣꯔꯥꯙ ꯀꯔꯃ ꯍꯥꯏꯕꯁꯤꯇꯕꯨ ꯁꯣꯏꯗꯅꯕ ꯉꯥꯝꯗꯅ ꯍꯣꯠꯅꯕꯅꯤ ꯃꯗꯨ ꯀꯥꯏꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏ ꯑꯩꯁꯨ ꯅꯨꯄꯤꯅ ꯏꯁꯥꯗ ꯏꯁꯩ ꯁꯛꯄꯁꯦ ꯄꯥꯝꯗꯦ ꯆꯨꯝꯃꯤ ꯇꯔꯥ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯁꯛꯑꯦꯕ ꯃꯁꯤ ꯃꯅꯤꯄꯨꯔ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤꯅꯁꯨ ꯊꯤꯡꯗꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯀꯣ꯫ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯅꯕꯨ ꯁꯪꯀ꯭ꯔꯤꯇꯟꯁꯤꯒ ꯌꯥꯝꯅ ꯂꯨꯞꯅ ꯃꯁꯛ ꯅꯥꯏꯅ ꯊꯝꯕꯅꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯂꯥ ꯂꯣꯏꯁꯪ ꯍꯥꯏꯗꯤ ꯀꯣꯅꯨꯡ ꯂꯣꯏꯁꯪ ꯀꯥꯏꯅ ꯂꯩꯕꯤꯔꯤꯕꯁꯦ ꯃꯈꯣꯏꯅ ꯊꯤꯡꯕꯤꯗꯕ ꯑꯗꯨ ꯅꯨꯄꯤꯅꯒ ꯁꯣꯔꯥꯙ ꯀꯔꯃ ꯁꯛꯄ ꯌꯥꯝ ꯇꯧꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯝ ꯄꯦꯟꯖꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯀꯁꯥꯔꯗꯗꯤ ꯌꯥꯗꯦ꯫ ꯂꯨꯍꯣꯡꯕꯗꯐꯥꯎ ꯀꯁꯥꯔꯗ ꯅꯨꯄꯤꯅ ꯁꯛꯏ ꯑꯗꯨꯐꯥꯎꯁꯨ ꯌꯥꯝꯅ ꯊꯤꯡꯅꯕ ꯌꯥꯎꯔꯦ ꯑꯩꯈꯣꯏꯁꯤꯒ ꯅꯨꯄꯤꯅ ꯁꯛꯄ ꯇꯧꯕꯤꯅꯨ ꯍꯥꯏꯅ꯫ ꯑꯗꯣ ꯀꯁꯥꯔꯗꯗꯤ ꯏꯁꯣꯔꯁꯤ ꯌꯥꯝꯅ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒ ꯀꯁꯥꯔꯒ ꯈꯦꯠꯅꯕ ꯈꯔ ꯂꯩ꯫ ꯃꯅꯤꯄꯨꯔꯗ ꯁꯣꯔꯥꯙ ꯀꯔꯃꯗ ꯃꯟꯗꯤꯔ ꯃꯌꯥꯏꯗ ꯘꯣꯠ ꯄꯨꯖꯥ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯘꯣꯠ ꯄꯨꯖꯥ ꯇꯧꯏ ꯀꯁꯥꯔꯗꯅ꯫ ꯑꯗꯨꯅ ꯘꯣꯠ ꯄꯨꯖꯥ ꯇꯧꯔꯕꯅꯤꯅ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯪꯕ ꯘꯣꯠ ꯍꯥꯏꯕ ꯘꯣꯠ ꯑꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯆꯥꯎꯔꯦ ꯇꯥꯗ ꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯙ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯃꯥꯟꯇꯣꯞ ꯈꯜꯂꯤ ꯇꯤꯟꯅ ꯌꯨꯝꯕꯤ 9 ꯌꯨꯡꯉꯦ 39 ꯌꯨꯡꯕ ꯌꯥꯎꯔꯦ꯫ ꯁꯣꯔꯥꯙ ꯀꯔꯃꯐꯥꯎꯁꯤꯗꯤ ꯌꯨꯝꯕꯤ 9ꯐꯥꯎ ꯀꯥꯏꯗꯦ ꯊꯥꯏꯅꯗꯤ ꯌꯨꯝꯕꯤ 39ꯒ ꯌꯨꯡꯉꯝꯃꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯑꯩꯗꯤ ꯌꯨꯝꯕꯤ 9 ꯑꯅꯝꯕ ꯌꯨꯡꯉꯦ꯫ ꯊꯥꯏꯅꯒꯤ ꯄ꯭ꯔꯥꯝ ꯄ꯭ꯔꯙꯥꯒꯤ ꯆꯪꯉꯛꯇꯦꯗꯅ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯁꯪꯀ꯭ꯔꯤꯇꯟꯁꯤ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤ꯫
ꯆꯠꯂꯁꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ ꯅꯦꯠꯁꯨ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯣꯀꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯅꯥꯎ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯇꯥꯗꯕꯨ ꯍꯥꯏꯔꯦ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯇꯥꯗꯥ ꯒꯨꯗ ꯅꯥꯏꯠ